Miring tabiraba punomapu ahan mamaktada Gorbachov taram okchari. Ngasisu anoba numaijing ama lakpaga loinana mayamna hangbirakhiba wangsing amadi ibirakpa comment gi oiba video adu udun lakchari. Ngasi ki video asi matang asida haujarage. Video asibu miyang tabiriba singna adomgi wangsing adugi damakta video asibu loiba phawbutang miyang tabiyo. Ngasi ahan badal lokachariba comment asidi kawa ki haina ibirame. Bro Realme 8 Se ai laige khalle phone sigi maramda khara haibiro bro. Adomna haibira iba Realme 8 haibasi hojiki matamdadi aina khanjabada 5G su support tawdaba adugma phone ama oina tawi. Hairiba phone asigi piriba mamal asiga phone asidagi hena phaba phone kaya su uba phangbigani. Aduga adomna matam kharadan ngaiba yaba oiragadi hairiba phone asigi mahutta Realme 9 asi soidanamaki laiba January tha asida launch tawgani haidana company mai kaidigi phongdokhiba su leirabani maram aduna hairiba phone adu oina ngaibibana hena adomgi damakta khudong sagani amadi hairiba phone aduda 5G su soidanamaki support tawgani haidana aigi mai kaidigi adomda hairiba phone adugi damakta ngaibiginabugi damakta recommend tawjaningi. Adomna hairiba phone asi Realme 8 hairiba asimak leinabagi damakta yengbibo oiragadi hairiba phone asisu yamna phaba phone amani phone asida Helio G95 na chingba processor yawba aduguma phone amani. Adomna adomgi apambagi matung ina hairiba phone asi leibiba natragana lakadoriba Realme 9 ngaibiba adomgi damakta hena phaba ama yenglaga soidanamaki tawbiu. Adombusu video asibu yengbiba comment tawbigi damakta haninga leita thagachaba phongdokjari. Mathang dalaw khachariba comment asidi HD sekla haina ibirami bro Redmi Note 11 Pro ga Poco X3 ga kanana henge. Adomna hangbiraiba phone anima asi yamnamak phaba phone ngaktani. Adubu adomna gaming gi damakta game sananabagi damakta yamna phaba phone ama yengbiramba oiragadi Poco X3 Pro leibibe ai. Aduga overall da camera design na chingba atopatapa quality da phaba phone ama yengbiba oiragadi Redmi Note 11 asi yamna phaba phone amani. Aduna adomgi requirement gi matungina adomna camera da natragana design da yamna phaba phone pambiragana Redmi Note 11 leibiu aduga game gi damakta khallaga yengbiramba oiragadi Poco X3 Pro asi yamna phaba phone amani. Adombu video asibu yengbiba amadi comment asi tawbigi damakta haningai leitana thagachaba phongdokjari. Mathangda lakhachariba comment asidi Subhas Luwang na ibirakpani maru Geo Fiber gi maramda khara haibirao khara kupna tapirao. Adomna haibira iba Geo Fiber hairiba asi India gi mafam khudimakta hojik yamna paksana sinariba yamna maksu phaba internet gi damakta di yamna phaba adugumba amani adubu Manipur da hairiba Geo Fiber asi mafam kharada natana Imphal gumba selected city kharada natana hairiba Geo Fiber asi paksana sinaba yaba udri loinana hairiba asi phangri haina lojai hairiba Geo Fiber asi Europe taragadi ei samaksu hairiba Geo Fiber gi connection asi lojagi haiduna yengjarambani masi yamna phaba internet gi damakta di yamna phaba hairiba Geo Fiber asida 999 gi plan da 150 Mbps gi speed da download amadi upload speed piba aduga 399 dana 30 Mbps phawbagi internet speed piba aduguma yamna muk phaba athuba internet pamba singi damakta di yamna phaba adugumba device amani adomna hairiba sigi matangda hena khangbininglagasu my Geo app ta changbiraga hairiba sigi matangda yengbasu yagani loinana adongi city aduna hairiba Geo Fiber asi deliver tawba mafam oiragadi hairiba my Geo app tage booking tawbasu yagani. Adomna sungsoi soidana my Geo app ta changlaga amuktang hairiba device asi matangda hena kupa maron khangminabagi damakta yengbi. Adombu video asibu yengbiba amadi comment tawbibagi damakta haningai leitana thagachaba phongdokjari. Mathangda lakhachariba comment asidi Dinesh Konthojamna ibirakpani brother gi video se knowledge oi mathangi video khara haurang na ngaijari. Dinesh Konthojambu haningai leitana thagachaba phongdokjari. Mamangda thagachakiba video sing mapung phana yengbiba amadi tungda lakadaba video sing gi damakta su ngaibirabgi damakta aigi maikaidagi haningai leitana thagachaba phongdokjari. Loinana channel asibu su support tawbibgi damakta aigi maikaidagi tawbimal khangbuchari. Tungda lakadaba anoba video sing amadi mamang chada thagachakiba makhal makha kya gi video sing bu yengbinabgi damakta adobu nolukjari. Asigi oinadi adobu video asibu yengbiba amadi comment tawbibgi damakta haningai leitana thagachaba phongdokjari. Mathangda lakhachariba comment asidi Itachi Nether haina ibirami bro iPhone 11 ga magi XR haina ibirabasi 10R haigadaba mali ga PUBG sanabada karambana hena nungaigadage hairiba phone ani asidadi sunsoi soidana iPhone 11 na sunsoi soidana hengani maramdi hairiba iPhone 11 asida yawriba Apple gi A13 Bionic chip asi 10R dagidi amnamak phaba adugumba upgrade oiba software si optimize oiba adugumba phone ama soidana oiragani adomna PUBG sanaba natragan atopa game sananabagi damakto oiragasu phone ani sigi manungda phaba ama
खनबिरंबा ओइरगदि सोइदनमकी iPhone 11 लेबिनबगीदमक्ता आइगी माइकेदगी रिकमेंड तौजरी अदोमबसु वीडियो असिबु येंबिबा अमदि कमेंट तौबिबगीदमक्ता हाइनिंगाइ लेतना थागचबा फोंदोकजरी मथंगदा लखचरिबा कमेंट असिदि ऑल राउंडर चैनल हाइना इबिरमी ब्रो सैमसंग से एंड्रॉइड ओइरसु iPhone दगी हेनलेना कंपेयर तौनबगी मरम अमुक्ता हाइबिरमो अदोमना हाइबिरैबा सैमसंग हाइरिबा ब्रांड असी एंड्रॉइड की फोन सिंगी मनुंगदि यामनमक फबा अदुगुंबा फोन अमनी हाइरिबा फोन असिगी पीरिबा वन UI होजिकी मतमदा सिनरिबा फोन अयामबदा यावबा अदुगुंबा UI नि हाइरिबा असिना एंड्रॉइड का अदुगुंबा ऑप्टिमाइज तौर मतुंगदा यामनमक स्मूथ ओइबा परफॉर्मेंस अमदी अफबा मखलगी सर्विस पीबा ngamba adugma brand amadi oiri adubo hairiba company asigi display super AMOLED maming yamna chali toigum sung hairiba phone asiga Android ka comparison tobudi khara wana thokadra haina ningjai adomna hairiba phone sing asi Android ka amadi iOS ka compare toge haiba taragadi Samsung gi flagship phone sing gumbada kharadi adumba compare tongnaba yaba phone ama oiri adubo iPhone ga yingnaba matamda hairiba Samsung asisu hujiki matamda khara adumak waliba phone amani अदोमना हाइबिरैबा वाहंग असी यामना मक फबा मतम असिदा मयामना खंगनिंगबा वाहंग अमा सोइदनी मक्की गोइगनी हाइना निंजे अदोमबु वीडियो असिबु येंबिबा कमेंट तौबिबा अमदि वाहंगसिंग तौबिबिगिदमक्ता हाइनिंगाइ लेतना थागचबा फोंदोकजरी मथंगदा लखचरिबा कमेंट असिदि एंशन प्लेस हाइना इबिरमी ब्रो पोको X3 Pro जी मदरबोर्ड खरा चाकपा थेंगनै मरम खंगनिंगे हाइरिबा फोन असी होय मदरबोर्ड चाकपगी प्रॉब्लम असी आइगे ओइनदि थेंगनजद्री अदुबु अदोमना थेंगनरमबिबा ओइबासु याय हाइरिबा फोन असिदा नतना फोन खरा सिंगदा फोन अयामबदा मरक मरकता यूनिट लिसिंग अमा नत्रगना चामा गी मरकता अमा गुंबदी अदुम सोइदनमक यावरमगनी हाइना निंजे मसिदि कंपनी ना मैन्युफैक्चरिंग डिफेक्ट नत्रगना हाइरिबा फोन असी खक्तगी ओइना हाइजबा तारगदि फोन असिदा यावरिबा स्नैपड्रैगन 870 हाइरिबा असिगुंबा चिपसेट असी यामना मु पावरफुल ओइबा अफबा चिपसेट अमनी अदुना हाइरिबा परफॉर्मेंस अदु पीनबो होनरकपदा अतोपा तोपा मटेरियल सिंग अदुना सपोर्ट तौद्रगदि हाइरिबा सी यावरमबसु याय तबु हाइरिबा फोन असी खक्तना तना अतोपसु यावरमगनी हाइना निंजे अदुना पोको X3 खतगी ओइबा प्रॉब्लम नि हाइना निंजेदे अदोबु वीडियो असिबु येंबिबा अमदि कमेंट तौबिबिदमक्ता हाइनिया लेतना थागचबा फोंदोकजरी मथंगदा लखचरिबा कमेंट असिदि प्रेमजित मुतुमना तौबिरकपनि ब्रो Redmi ga Realme ga se camera da gaming da battery ga da kanana hena phaba henbage प्रेमजित मुतुमना तौबिरैबा वाहंग असि मसिगी पाखुम असि पिजा बतारगदि हाइरिबा कंपनी अनिमक असि यामनमक फबा कंपनी ngaktani अदोमना लेगेदोरिबा फोन अदुगी मखा पोले हाइजबा तारे हाइबदि फोन अदुदा यावरिबा प्रोसेसर यावरिबा कैमरा गी हार्डवेयर नत्रगना हाइरिबा काम यामना कैमरा अदुदा सपोर्ट तौरिबा सेंसर न चिंगबसिंग अदु कयाम यामना ऑप्टिमाइज तौरबगे हाइबदु खंगलबा मतुंगदा फोन सिंग अदु कंपेयर तौरगा करंबा फोन हेना हेली हाइबदि सोइदनमकी खंदोकपा ngangmani तबु कंपनी अनि असिमक यामनमक फबा फोन पुथोकपा अमदि बजेट लेवल दा नत्रगना मिड रेंज दा फोन पुथोकपा अदुबा कंपनी ngakto ओइबनिना कंपनी असि कंपेयर तौबु मतमददि अदोमना खंगनिंगबा पाखुम अदु फंगबा वाना थोकनी अदोमना करिगुंबा हाइरिबा कंपनी अनि असिगी फोन सिंग असि करंबनि हेना फबगे हाइबदु पार्टिकुलर ओइबा फोन खरा हाइबिरंबा तारगदि मदु खंदोकपा लाइरंगदबनि हाइन निंजे अदोमबु वीडियो असिबु येंबिबा अमदि कमेंट तौबिबिगिदमक्ता हाइनिंगाइ लेतना थागचबा फोंदोकचरी मथंगदा लखचरिबा कमेंट असिदि SGM लुवांग ब्रो कमेंट सु पाबिरे याम नुंगाइरे अदु वाहंग अमता हंजगे फोन अहोंगबा खरा नुंगाइगदबसे करंबा ओइगनी ममागी अमता लौगे तौबने SGM लुवांग ना हंगिरैबसि यामना बजेट लेवल दो ओइबा सिनबसु नुंगाइबा फोन अमा इमागी दमक्ता लैबिगे हाइबनी होय अदोम ना हंगिरैबसि यामना फबा वाहंगनी असिगुंबा सुमना खंगनिंगबा मियोय कयामसु लेरंगनी हाइना निंजै आइगो ओइबा साइट तगिदि आइनसु युंगी मिसिंग सिनमी दमक्ता लेजिकिबा फोन अमा Redmi 9A asi lupa 6,000 tagina tere faugi le rent leba yamna maksu budget friendly oiba aduga sinabadasu yamna nungaiba phone ama oi aigi hoina thengnaba experience da aduna adomna imagi damakta lebi namagi damakta yengbiramba phone ama recommend tokjau haiba taragadi Redmi 9A soidanamaki lebi yaba phone amani adombu video asibu yengbiba amadi comment tobibi damakta hainingai leidan thagachaba phongdokchari mathangda lokhachariba comment asidi TT lifetime haina ibirame Bro 15K फाउबगी मनुंगदा लैबा फोन दा कैमरा ख्वाइदगी मयेक सिंगबा फोन करीना ओइगनी होय लुपा 35 फाउगी मनुंगदा लैबा अमदि 20 फाउगी मनुंगदा लैबा सि यामना कंफ्यूजन ओइबा दुगमा सेगमेंट अमनी हाइरिबा सिदा फोन मखल सुना लैबा अमदि कंपनी यामबना फोन लॉन्च तौबा दुगमा सेक्शन नि अदुबो लुपा 35 फाउगी मनुंगदा लैबा कैमरा सु फबा यामना सु फजबा ओवरऑल डिजाइन दा यामना मु फबा फोन अमा रिकमेंड तौजौ हाइबा तारगदी आइगे ओइबा साइट तगी Redmi Note 10s लेबिउ हाइना अदोमबु रिकमेंड तौजनिनि अदोमबु वीडियो सिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाइ लेतना थागचबा फोंदोकचरी
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯂꯟꯊꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯕ꯭ꯂꯨꯇꯨꯠ ꯍꯦꯗꯐꯣꯟ ꯃ꯭ꯌꯨꯖꯤꯛ ꯇꯥꯕꯗ ꯕꯦꯇ꯭ꯔꯤ ꯀꯨꯏꯅ ꯈꯥꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕꯁꯤ ꯕ꯭ꯂꯨꯇꯨꯠ ꯍꯦꯗꯁꯦꯠ ꯅꯦꯛꯕꯦꯟꯒꯨꯝꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯗꯤ Realme Buds Wireless 2 haina haiba sigumba neckband asi yamna mak phaba neckband ama oiri masi aina sinnajaraba matungda masigi battery khangba amadi isai taba matamda nungaiba masida yauriba 13mm gi driver asi yamna nungaiba oibana aina su personal use ki damak sinariba adugumba neckband ama oi aduna adomna yamna phaba neckband gumba bluetooth ki headphone ama pambirambo oirgadi Realme Buds Wireless 2 haiba si lebiba yaba adugumba afaba amani haina aina recommend tawjari ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯕꯤꯅꯦꯁ ꯍꯥꯏꯅ ꯊꯥꯕꯤꯔꯝꯃꯤ ꯕ꯭ꯔꯣ MI ꯒꯤ 13 ꯃꯦꯒꯥꯄꯤꯛꯁꯦꯜꯒ ꯚꯤꯚꯣꯒꯤ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯁꯦ MI ꯒꯤ 13ꯅ ꯚꯤꯚꯣꯒꯤ 64 ꯗꯒꯤ ꯍꯦꯟꯅ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯕꯤꯔꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯀꯦꯃꯦꯔꯥꯒꯤ ꯍꯥꯔꯗꯋꯦꯌꯔꯗ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯏ ꯀꯦꯃꯦꯔꯥꯒꯤ ꯍꯥꯔꯗꯋꯦꯌꯔ ꯑꯁꯤꯗ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯗꯨꯒ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ Google Pixel ꯐꯣꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ iPhone ꯒꯨꯝꯕꯗ ꯌꯥꯎꯔꯤꯕ 12 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯁꯤꯅ Android ꯒꯤ ꯐꯣꯟꯁꯤꯡꯗ ꯌꯥꯎꯔꯤꯕ 100 ꯃꯦꯒꯥꯄꯤꯛꯁꯦꯜ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯨꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯁꯦꯡꯕ ꯍꯦꯜꯂꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯒꯤ ꯍꯥꯔꯗꯋꯦꯌꯔ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯗꯨꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯏꯕ ꯔꯤꯖꯜꯠ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯀꯦꯃꯦꯔꯥꯒꯤ ꯔꯤꯖꯜꯠ ꯑꯁꯤ ꯁꯦꯡꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯂꯧꯒꯗꯧꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯄꯤꯔꯤꯕ ꯁꯦꯟꯁꯔ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯁꯪꯒꯤ ꯁꯦꯟꯁꯔ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ UI ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯐꯕ UI ꯅꯣ ꯍꯥꯏꯕꯁꯤ ꯁꯝꯅ ꯍꯥꯏꯕ ꯇꯥꯔꯒꯗ Oxygen OS ꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯁꯪꯒꯤ One UI ꯒꯨꯝꯕꯁꯤ ꯌꯥꯝꯅ ꯐꯕ UI ꯉꯥꯛꯇꯅꯤ ꯑꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯡꯗ ꯌꯥꯎꯕ ꯀꯦꯃꯦꯔꯥ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯡꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯍꯥꯏꯔꯤꯕꯁꯤ ꯁꯦꯟꯁꯔ ꯅꯠꯇ꯭ꯔꯒꯅ ꯁꯣꯐꯋꯦꯌꯔꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯑꯗꯣꯝꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ Manipuri youth haina ibirame bro hojik phawbagi oina karamba MI gi phone na game sanabada lag oiroidage hojik phawbagi oina MI na launch sokiba phone singi manungda flagship phone natana lupa 15,000 phawbagi range da leiba phone dadi Redmi gi adugumba game sananabagi namakta Redmi haiba phone asigi sabran oiriba Oppo na puthokiba Oppo F3 GT haiba phone asi yamna mak phaba game sananabagi phone amani haiba phone asi Redmi natragana MI haiba company asigi sub-brand oiba Oppo na putokba phone amani maduna haiba phone asi adomna game sananamgi damakta yengbirambo oirgadi leiba yaba phone amani adombusu video asibu yengbiba amadi comment tawbibagi damakta hainingai leitana thagachaba phongdokchari mathangda lawkhachariba comment asidi 24-hour gaming haini ibirami bro Realme 6 Pro sibu paiba nungai jatlo adomna haiba Realme 6 Pro haiba phone asi nungaiba phone amadi soidana oigani maramdi haiba phone asida yauriba Snapdragon 720G haiba processor asi yamna mak phaba processor amani adubu haiba phone asi ngasidagi na chahi ani mukti mamangda launch tawkiba phone ama oibana piriba range asida atopa afaba phone kaya su launch tawkhre samna hairabada IQoo Z3 na chingba loina haiba phone asi hoji ma aina yengjaba matamda su online da masi available oidaba offline da soidana maki leirambadi ai adubu adomna haiba phone asi leibagi mahutta atopa phone ama oina yengbibana haiba price range asida pagani haina recommend tawjini adombu video asibu yengbiba amadi comment tawbibagi damakta hainingai leitana thagachaba phongdokchari mathangda lawkhachariba comment asidi Ranjit Ningthaujamna tawbirakmani bro 2022 gi oina upcoming mobile phone singi video sembiro hoi adomna haibire ibasi yamna mukti phaba topic amani adubu chahi amagi oina punchalaga sembagi mahutta tha gi oina lakadaba mathangi tha natraga handaki tha asida karamba phone sing launch tawrakani haibasi matangda video semjage haina khanjari amadi lakadoriba haibadi chatiba December tha asida kari phone launch tawraba yai haibasi matangda su video ama semnaba yamna kana honajari mini humni sigi manungda haiba video asi soidan maki uba phungbigani adomna pibire iba suggestion asu tawsinjaraga tungda masigi matangda su video semnaba soidan maki honajarake adombusu video asibu yengbiba amadi comment tawbibagi damakta hainingai leitan thagachaba phongdokjari masini ngasigi oinadi miyamna tawbirakpa comment amadi hangbirakpa wahangsingi oiba video asibu miyeng tabiriba singna video asibu like tawsinbiramu channel asibu subscribe tawdriba singna su channel asibu subscribe tawsinbiramu
ꯇꯨꯡꯗꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯇꯣꯞꯄ ꯈꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯤꯒꯦ ꯌꯥꯊꯪ ꯅꯤꯖꯔꯤ